Online Manipur YouTube channel as being video mem pum na po mukha na taram nok sari han badem na maru iba paw ma update thamjage kukila hoba singa amadi village volunteer singa palenda Houjik kanna nongmei kap nari akupa pawdi phangdri paw ngai minasi paw hak phangbaga ai update tawjarake Chandel Selagi Pallegi Kulkhara da Masakang da Basing na Bom Yauna Nome Cameron Capsulakli Hari, Equigi Paumin Hai, Todo Singasi Ayu Punta Rom, Otherwise Horokibani, Nome Kapna Bigit Tabam Katana Chatari, as open the Paudi Hosumaki Oina Pangbangam Dri. Aduga matangi update as in a UNC and some na kiare da akanbo from Sing Tamlakli, Tamenglong district Tamai subdivision Manung Sanba, Lenglong Kungi Hanagi chairman Juina Hotngambu, Tasigi Manga Punta Makairom Tabada, IT Road Paring the Labor. Chalwada suspension of operation the Labour Cookie Revolutionary Army KRA gi kadar ani na tamthina phugi ba thawangbu UNC ansam amasung Junmai Foundation gi tongan baseron sing nakan mamong da condemn tawragli United Naga Council UNC gi seron amana thawang adu akan mamong da condemn tawraduna IT road paring da sathok sasin tawba amasung port puthok pujin tawba nanga villager sing da target tawduna yamna toina pamdaba hingsa gi tamthiba thawang chatharakpa asi thamoi sogi hairi Nagasing matakta namduna sen lawagi thawang chatharakpa asi UNC na haksin na lawi nagagi khunsing da asigumba chumdaba amasung kai hauba thawngsing asida naga miyam na makhatana khangduna leiroi haina palladuna makhatana bhaptana daba amasung pamdaba thodok thoktuna chauthoraktana ba asigum pamdaba thawang asi khutlai paiba kuki militant sing na oigera na trang micham sing na oigera lepkadabani hairi mari leinaba sing na victim aduda Panghan Pam Tokpa Achumba Wayan, Panghan Gadabani Amasung Siena Basing Karimata Taudana Taduk Dabani, Haibu Pam Tambagaloina, Hiramasigi Matang, the Yasinaba Puranaba Amasung Kuding Maki, Yaipanaba, victim the Asumba Wayan, Panganaba Marilinaba authorities in Amasung, community leaders in Amatutaba Tabuk Paket Kadabani, Haine UNCG Information and Publicity Secretary James How Giseron as in a Pongduragli, Amarom the All Naga Students Association Manipuri and some Giseron Amanatong Adubu Akan among the condemned Tauraduna. Asigumba KRA gi ikai ningai oiba thawng asi organization adugi ijat ki wafam amani amasung makoi gi revolutionary movement gi integrity amasung ideology gi wahang oiri hairi Houjik thokliba kanglup ki irang asi tang taba fibhamda hanjilakna naga singna hotnabe yaba hotnaduna neutrality gi fireb lawduna lagli haina cheron asina palladuna lawriba fireb asi maya yaudraba nungsa amagumbani haina kanglup amatana khudungsa lawroidabani hairi asigumba pamdaba amasung ikai ningai oiba thawng asi makhatana naga singda hanjin chathraklabadi ansam na ichamcham babok amu oina leiroi haiba wafam sujerol asina section wa thamlagli amoromda Junmai Foundation Manipuri and Nagaland gi cheron amana su thawng adu akan mamong da condemn tawbaga loina asigumba thodok sing makhatana thokhandana ba ki sing amasung naga singi animaki civil society organization CSO singna midyang sangna ba taksilagli IT rota sathuk sasin tawriba singda safaba ohenna ba lambi paring asida security pina basu foundation asin state government da haijaragli mathangi update asina cookies jo kanglup khaktana irang thokhan bani cookies jo kanglup khaktagi oiba political gi apam bani manipur da hojik lairiba irang asi thokhan bani haina all manipuri united clubs organization amukona maral siri amukona manipur gi governor anusi ukere gi kuthang da prime minister Narendra Modi amasung union home minister Amit Shah da pisan kiba memorandum amada hojik thokliba hingsa asi cookies jo kanglup khaktagi oiba political gi apam bada ethnic jingoism gi marata sinba uba phangani haina palli manipur gi khunaida ethno centric politics ki mami ama tabada gi lebak thiba hingsa amasung political gi tang ta da ba si thorok pani haibada haiman ba thokloi awang nongpuk lamdam de leiba masing yamlaba kanglup singi tongan ba ethno exclusive ki oiba political ya pam masing ku khanaba mapung phaba woroisin ama India na masak khangdu kadabni haina memorandum adu da palli sunaba policy puthoklaga ethnic based politics pukning thaukat tana amasung lehendraba matam sangnagi oiba santi phangbungam gani hairi manipur makata na chawkhatpa amasung tangtu leitaba lehenaba state asta leiribu kanglu pumnamaki marakta punsin nabagi amasung nungsi chana na puraknaba aikoi punna thabuk tominagadabani haina amukona phongdokli manipur handak thokliba hingsa amasung kangkhong chaiba asin state asida santi lehenbada akaiba oiribe phibam asi Churachandpur district ki tribal solidarity march pangthokkiba haukiba me ahum dagi haurakibani Laibak thiba thodok asi Manipur government na paikhatpa lenga ki afaba khongthang ahum dagi horakibani khongthang sing adudi hanbada lamdam asida leiriba drug ki saiting asi thengnana paikhatpa war on drugs niyam gi wangmada lamkhopsin basing dagi asengba amafam singda amasung wildlife sanctuary sing yauna protect and reserve forest area sing amuk hanna lausinnaba dry am oiriba eviction of illegal encroacher amasung state asida leiriba illegal immigrations
gi isu loisinaba amasung immigrant sing masak khangdoknaba khongthang am oiriba dictation of illegal immigration ni haina amuko na memorandum aduda palli nungaitabadi constitution gi manung sana paikhat pa khongthang sing asi kuki jo community amasung supporters sing na mahut sinba ethnocentric militant organization sing na anti cookie ni haina loba sini hairi apun political aspiration ama thamlaga mapung phana thabuk to onthok pana hojik leiriba irang asi hingsa asi gi oithok pa yaba warisin oigani haiba si manipur da leiriba yelho purup sing santi oina punna hingminna amasung state asi gi integrity gi damakta lebriba civil society amu oiriba all manipur United Clubs Organization amuko gi achet patha jabani haina memorandum aduda palli hojik leiriba nungsinadaba yanadaba amasung hingsa gi wangkhalon asi loisin hanaba amuko gi maikei digi prime minister amasung union home minister demand nipan thamli demand sing adudi khulai paiba gi hingsa khundakta lephanba hojik thok leba imunai mu taba amasung awana asi lephanaba makhal khuding maki khulai paiba gi hingsa lephanba santi gi khongtang paikhatpa amasung lanjenar ba miyosing amuk hanna khunda laita hannaba thorang sing paikhatpa handa gi hingsa asina sokol laba lanjenar ba miyosing khunda laita hannaba amasung support pi naba thorang sing paikhat pa galoina mapung phaba santi khongtang ama paikhat pa Indian Constitution gi Article 3 semdokpa Manipur gi territorial integrity kaihandana thamnaba amasung makhatana thugainaba hotnarakpa singi mayokta legal provision pinaba clause ama hapsillaga Indian Constitution gi Article 3 semdoknaba proposal ama puthokpa National Register of Citizen NRC khudakta sanhanba illegal immigrants masak khangdoknaba amasung masigi issue asi loisinduna state asi gi security lehennaba Manipur da NRC athubada sanhanaba district reorganization committee ama semlaga ethnic centric political unit sing semba tokhanba makhal amana natrogna amagi separate administration b kangpokpi district hanagi sadar hills lehendaba sida Bishnupur district recognition tauba yauna ethnic boundary sing the yumpham oiba ethnic centric political unit sing semba tokhanba special administrative zone sing semba more special administrative zone ama linkhatpa bayhang special administrative zone ama linkhatpa community reserve forest sing ngak senba amasung yokhatpa community amasung reserve forest sing ngak senaba amasung yokhatnaba amadi environmental sustainability promote taunaba kumjali singam sampan kuntraga ni thoigi Manipuri state darbar resolution mapangan kangkhat anba narco trade amasung poppy cultivation muthatpa Manipur narco trade amasung poppy cultivation muthatnaba afaba mechanism sing semgatuna masigi issue sing asigi maru oiba horak pham sing adu ko khannaba Manipur na kumjali singam sampan nifuga mapan gi October da Dominion of India da Master Ringai Mamang da Leramba Masigi modern political history asigi secular democratic amasung pluralistic character gi macha khaiba wafam sung memorandum aduna palli update amak thumjage security na bunker taraga tare thugai khre naran sena da bomb kapsilakre nambol da nupi singna army gari chathan khidre security force na irang laksin na bolok kholak khongthang gi manung chana yang pokpi mai kai da bunker taraga tare thugai khre adumak puku kilal hoba singna leptana satharak belanda gi manung chana naran sena da ngasi su khurngak leba meitei gi lansang da bomb amasung nongmai kapsilakre police tagi phango paun hai ngasi pung tare lom tabada ngasi Imphal East District Commando BSF Regiment amasung yang pokpi police ki apun batim na yang pokpi police station ki manung chen bachingya thamna pokpi sakti khongbal amasung sabung khok kunau da saramba punna bunker taraga tare thugai khre security ki apun batim aduna nungthin pung ahum lom tawa fawa da chingya da saramba bunker tare thamna pokpi santi khongbal amasung sabung khok kunau da saramba bunker tara punna bunker taraga tare thugai ki hairi maraksi da ngasi nungthin pung manga ga makhai rum taba da kuki lal hoba singna Bishnupur district ki Moirang police station ki manung chen banaran saina maning da leiriba maitai gi khulngak na ba thamleba lansang bunker tamna bom amasung nongmai kapsi laktuna landara khre hairi kukira robo sing asa tharakhiba landa adu da mafam adu da leiriba khulnga ko khunja sing gi maikei da sokapan amata yauki de hairi panbe ai haukiba August kunga mapan de ki hauraga haukiba numit sing asa kukila hoba singna naran saina amasung masiga thangnaba leiriba khul sing da leptana landa rakpa degi misimina thoktuna mafam asigi lanpham ba chap manana leireklibani amorom da ngasi numit yunggo pung taraga ni thoi makhairom tabada Imphal Tidim lambi da lakpa army gi convoy ama Nambol Bazar temporary set mamang da nupi mayam na thatuna sathan khidre hairi thodok thofom dagi phangwa paun hai ngarang phawak so ikhai de thokibi irang da central forcing na tear gas cell kaya ka pada pawmi yaw numi kaya so kapan nanghan khiba adu bu yaning da phongdok tuna Nambol Bazar temporary market set mamang da khongjing singsin ki ngasi numit yungba matung pung taragani thoi makhai rom tabada Imphal tidim lambi da lakpa army gi gypsy ama sung tata gari hum Nambol Bazar gi temporary market sem mamang da masing yam lo nupi sing na lambi da thingjin ki
lambi thingjinba adugi paw phangbadagi nambon police station gi osina lusingba team amma mafam aduda laktuna khongjing singchiliba nupi singa wari sanaki wari sanabadu yanaba purakpa ngamdabadagi army gi gari sing adu halanki hairi video sing bibagi damakta mayam pumna pu amuka hana thagachari anoba update ki damakta online manipur YouTube channel sibu subscribe to biramu. Thank you so much.